State asida thokliba irang loisingani hairamba Union Home Minister Amit Shahna irang loisinba lakpagi mahutta vote khomba lakadoriba asi khwaidagi laibak thibani haina RPI Atawalegi mirep oiriba Maheshwar Thaunauzam na phongdorakle Imphal West ke Kaisampata laiba mahaki yumda pangthokhiba paugi mifam amada Maheshwar na makhatana double engine laingaki hairiba power lairaba BJP gi laingakasigi Home Minister Shah masamakna state asida laktuna irang thuna loisingani haibagi Thazaba miyamda piramkhi ngasi fauba loisinba ngamdana laklaba matung mikhal hayengda ngairaba kanda vote khomba lakadoriba si ikainingai ni masigishu mathakta Manipur na mai hauna chaktuna awaba taringai chairakta Union Home Minister bu oknabagidamak semgat sagatliba singna awaba tariba miyamgi thamoida kari fauramgadagi haiba adu khanthabiyu haikhe amaromda thokliba irang asishu kanagumbana remote paiduna thokhaningba matamda thokhanba लेफनिंग मतमदा लेफन बमान थबक कया चथरक्ले हाइब वाफम थमलदुना मतम खरा लेपले मणिपुर शांति हंजिलक्ले हाइना हराउनरंब कयादु ngarang nahandagi khanghaudana nongmai kapnaba amadi asokapan kaya man nangliba asi laibak thibani hainashu Maheshwar na thamlakle opposition chungare launaraga lei changjan gadam mafam da changjan de launaraga hunaraga lei hozik bot thadabiu na BJP na hari bese karigino makoi thabak tawdre na taabani moina full power pari bani aduga hausibo sol tawba ngamdri bese karigino ba sok irang kaliba sokpa yauriba mamittagi pi kangdriba imaiben myam soroga tummiba hozik sok wara matam sidabu hayeng hangchet amu honorable home minister la aga vote khombagi lakadoriba aduga vote khombagi lakpasida su akoi arang arak tawdana tawdoriba leiriba akoi gi yum mai chaiba yam wariba imung da gotana thoiba matam sidabu akoi gi jamaki tawba matam lane hozi halati election sida karigumba thabak fazana tawramagadi lan se nahan losillamaba akoi gi iram damsi santi se nahana por amagadi kaidobagi BJP vote khomna doino amta haibironi tasengna praja amoina yamna nungai jade